Hello, I give him boy na may rakpam. Nahanam pumas the sorgi wapau tana bugida maglak piba and sigida magatagatari. Agi prathnadi, nahak na tag the wapau and sigima palna, isor buhenung shiva, amasung mahaki me, aduga mahaki singlu buhenung shiva sin. The Hagna nahakin from the nolukchoning badudi, Nahana tag the wapau asina. Nahanaki singlup the pipam topanaki commitment, amasung nahaki singluki luching missing in makap one pam tokpa adugi mahotisilandigan. Adu wapau sigima palna. Nahakising lupa hinanung siba, nahakising lupa luching musing hinanung siba, adu quite maruoina, isori matik mangalig na maghingba punsi the chakot badu, eki prathanani. Ibong maki wapau, taminas. Jinlausing, Ahekaluna John Padop Tragamapan Pada Kungataruk Amasun Kungatreta Yang Minasi. Mayama Chamidana Atomadongi, Bible Yang Biu, I hang the Mayami Bachandana Pajarake. Jishuna Mama Amasung Mahana Nukshiba Shebok Adu Leptuna Leba Urabada Mahangna Mama the Haiki. Nupi, Yengu, nahakki, nacha nipa. Aduga, mahana shebok adu the high. Yengu, nahakki, nama. Matam adudagi shebok aduna mahakpu, mahaki mayumda pu. Sing, hariba wahai singasi, Jisuna, nangagi papki damak, sinaba cross takta, laying aida, high kiba, ahumsuba, wahei. Jisu Kristna mapambasida hariba asi nungshiba chanbi haiba khanbiba amusung yengshinbibagi wahain hariba pada ani asigi mapung oiba waru adudi asini thajabasa khamthengna waraba matamdasu atobasil naw singbu yengsinsi maramdi Kristna su masimbak cross thakta tobiki chilausing aikogi punsida yengboirubadi Aikoina waring matamda atupa misingi wakhal kaya changde anayak lakpa oigira charangdaba chamamnaba lakpa oigira tuwan ba punsi oiba awa anang sing lakpa matamda isamaktagi hauraga khoi khudimak atopa silupki sinlaw singi matangda khanbiba amasung yengsinbiba si suanba aduga kariguma matamdana tawdaba matam sing akhoi mayam ama yaw aduga aikoina awa anang thengnaba matamda aikogi chimbaldagi toine thokpa wahise yam wareda natraga wabase thuna loheningkreda haibase akhoi chimbaldagi toine thoi karigumba matamda aikogi chimbal asidagi wakatpa chaiba ninda tobagi wahi yamna thokali adubu minungsiga wahi asi aikogi chimbaldagi thokpa yamna watli adubu mafam asidadi Jisu Kristna tawriba si miyoiba amana tawbada yamna waba thabak amani mahak siramdagi mikup yaure khamthengna mahak ware saifugi chaina tin sisin bibagi ikaiba mina nokna chamnabagi awaba khaningai maktada mahak chimbaldagi minungsigi wahai thoglai chinlausing khalagi yengsi asengba dharma chenba Ishwargi mayokta aikoina langsin sakhiba pap amasung al aran kudimak adumaktagi adugidamak Jisuna cross ta khangkhib awa ana asi aikoigidamakta masi nangaina sifam thokpan adubu aikoi miyobadi pap natana kari amata tawramde Krista natana aikoigi lambi kari amata leite Mahabu Tazibi Mapal Kaltana, a coina Kaniba Fangze. Maramasina Kudimak, Christian Awaba, Kangbi Kiba, Sibi Kiba, Amasung, Hingat Pikiba, a Sigidamak, Harapum toy. Amasung, a quick shortbook tagged pum toy. A quibu can be Nabagidamak, Aran Kubam, Fangna Bagidamak, Awaba, Kalingai, Maktada, Nushibagi Wahai, Mahakiti Malagi, Tolaki. Aduga Masimak Tazagraba Aikoi, Kudimangna,
ꯑꯇꯣꯞꯄ ꯆꯤꯜꯅꯥꯎꯁꯤꯡꯗ ꯇꯧꯕ ꯑꯁꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯄꯥꯝꯃꯤ ꯑꯩꯈꯣꯏꯅ ꯄꯗ 23 ꯑꯁꯤꯗ ꯌꯦꯡꯕ ꯑꯣꯏꯔꯕꯗꯤ ꯖꯤꯁꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯁꯦꯕꯣꯛ ꯍꯥꯏꯕꯗꯤ ꯁꯦꯕꯣꯛ ꯖꯣꯍꯥꯟ ꯑꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯕ ꯎꯔꯝꯃꯤ ꯖꯤꯁꯨꯅ ꯈ꯭ꯔꯣꯁ ꯊꯛꯇ ꯌꯥꯟꯗꯨꯅ ꯂꯩꯕ ꯎꯕ ꯃꯇꯝꯗ ꯃꯈꯣꯏ ꯁꯣꯏꯗꯅ ꯋꯥꯔꯝꯒꯅꯤ ꯑꯃꯁꯨꯡ ꯀꯞꯂꯝꯒꯅꯤ ꯃꯗꯨ ꯖꯤꯁꯨꯅ ꯈꯪꯏ ꯑꯃꯁꯨꯡ ꯎꯏ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯖꯤꯁꯨꯅ ꯍꯥꯏꯕ ꯑꯗꯨꯗꯤ ꯅꯨꯄꯤ ꯌꯦꯡꯉꯨ ꯅꯍꯥꯛꯀꯤ ꯅꯆꯥꯅꯤꯄꯥ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯃꯥꯗ ꯏꯃꯥ ꯍꯥꯏꯅ ꯀꯧꯕꯒꯤ ꯃꯍꯨꯠꯇ ꯅꯨꯄꯤ ꯍꯥꯏꯅ ꯀꯧꯔꯤꯕ ꯑꯁꯤ ꯏꯀꯥꯏ ꯈꯨꯝꯅꯗꯕ ꯃꯑꯣꯡ ꯑꯃꯗ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯒꯤ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯕꯒꯤ ꯃꯑꯣꯡ ꯑꯃꯅꯤ ꯑꯗꯨꯒ ꯖꯤꯁꯨꯅ ꯃꯆꯥꯅꯤꯄꯥ ꯍꯥꯏꯅ ꯄꯜꯂꯤꯕ ꯑꯗꯨꯁꯨ ꯃꯦꯔꯤꯒꯤ ꯑꯄꯣꯛꯄ ꯃꯆꯥꯅꯤꯄꯥ ꯅꯠꯇꯦ ꯖꯤꯁꯨꯒ ꯍꯥꯏꯔꯤꯕ ꯁꯦꯕꯣꯛ ꯑꯁꯤꯒ ꯖꯣꯍꯥꯟ ꯑꯁꯤga ꯄꯣꯛꯃꯤꯟꯅꯕꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯃꯔꯤꯗꯒꯤ ꯖꯤꯁꯨꯅ ꯍꯥꯏꯕꯅꯤ ꯂꯣꯏꯅꯅ ꯃꯦꯔꯤꯅ ꯖꯤꯁꯨ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯤꯄꯥ ꯑꯣꯏꯅ ꯈꯛꯇ ꯅꯠꯇꯅ ꯀꯟꯕꯤꯕ ꯃꯄꯨ ꯑꯣꯏꯅꯁꯨ ꯎꯕ ꯖꯤꯁꯨꯅ ꯄꯥꯝꯃꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯋꯥꯕ ꯈꯥꯡꯒꯅꯤ ꯍꯥꯏꯕ ꯑꯗꯨꯃꯛ ꯃꯥꯏꯆꯧ ꯁꯤꯃꯤꯌꯣꯟꯅ ꯃꯦꯔꯤꯗ ꯍꯥꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤꯕ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯋꯥ ꯑꯗꯨꯃꯛ ꯃꯦꯔꯤꯒꯤ ꯃꯤꯠꯃꯥꯡꯗ ꯊꯣꯛꯂꯤꯉꯩ ꯑꯗꯨꯗ ꯖꯤꯁꯨꯅ ꯀꯔꯤꯒꯨꯝꯕ ꯃꯦꯔꯤꯗ ꯏꯃꯥ ꯍꯥꯏꯅ ꯑꯃꯨꯛ ꯀꯧꯔꯕꯗꯤ ꯃꯦꯔꯤꯒꯤ ꯋꯥꯕꯗ ꯑꯃꯨꯛ ꯍꯦꯟꯅ ꯍꯦꯟꯖꯤꯟꯈꯤ ꯃꯔꯝꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯣꯏꯕꯒꯤ ꯃꯔꯝ ꯃꯗꯨ ꯄꯥꯝꯗꯕꯒꯤ ꯃꯔꯝꯅ ꯖꯤꯁꯨꯅ ꯅꯨꯄꯤ ꯍꯥꯏꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯑꯣꯡꯗ ꯃꯦꯔꯤꯗ ꯀꯧꯕꯅꯤ ꯑꯗꯨꯒ ꯃꯈꯥꯗꯅ ꯄꯗ 8 ꯑꯁꯤꯗ ꯁꯦꯕꯣꯛ ꯖꯣꯍꯥꯟꯗ ꯃꯦꯔꯤꯕꯨ ꯌꯦꯡꯁꯤꯟꯕꯤꯅꯕ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯁꯦꯕꯣꯛ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯃꯦꯔꯤꯕꯨ ꯄꯨꯈꯤꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯑꯣꯏꯊꯣꯛꯄ ꯌꯥꯕꯗꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯦꯔꯤꯒꯤ ꯅꯨꯄꯥ ꯖꯣꯁꯦꯞ ꯁꯤꯔꯝꯕ ꯌꯥꯏ ꯑꯗꯨꯒ ꯖꯤꯁꯨꯒꯤ ꯑꯇꯣꯞꯄ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯁꯨ ꯃꯇꯝ ꯑꯗꯨꯗ ꯖꯤꯁꯨꯕꯨ ꯊꯥꯖꯗ꯭ꯔꯤ ꯂꯣꯏꯅꯅ ꯃꯇꯝ ꯑꯗꯨꯒꯤ ꯆꯠꯅꯕꯤ ꯑꯣꯏꯅ ꯃꯆꯥꯅꯨꯄꯥ ꯑꯍꯟꯅ ꯃꯃꯥ ꯃꯄꯥꯕꯨ ꯌꯦꯡꯁꯤꯟꯒꯗꯕꯅꯤ ꯑꯗꯨꯒ ꯃꯦꯔꯤꯒꯤ ꯑꯣꯏꯅ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯌꯦꯡꯁꯤꯟꯅꯕꯒꯤ ꯑꯋꯥꯠꯄ ꯂꯩꯕ ꯑꯗꯨ ꯖꯤꯁꯨꯅ ꯎꯕ ꯐꯪꯏ ꯃꯔꯝ ꯑꯁꯤꯅ ꯖꯤꯁꯨꯅ ꯁꯦꯕꯣꯛ ꯖꯣꯍꯥꯟꯗ ꯃꯍꯥꯛꯀꯤ ꯃꯃꯥꯕꯨ ꯍꯛꯆꯥꯡꯒꯤ ꯃꯊꯧ ꯇꯥꯕ ꯍꯤꯔꯝꯁꯤꯡꯗ ꯑꯃꯁꯨꯡ ꯊꯋꯥꯏꯗ ꯌꯦꯡꯁꯤꯟꯕꯤꯅꯕ ꯍꯥꯏꯔꯤꯕꯅꯤ ꯃꯗꯨꯗ ꯃꯦꯔꯤꯅꯁꯨ ꯌꯥꯗꯕ ꯀꯔꯤꯃꯠꯇ ꯇꯧꯗꯦ ꯖꯤꯁꯨꯅ ꯍꯥꯏꯕ ꯑꯗꯨꯗ ꯏꯟꯈꯤ ꯃꯦꯔꯤ ꯑꯃꯁꯨꯡ ꯁꯦꯕꯣꯛ ꯖꯣꯍꯥꯟ ꯑꯗꯨ ꯇꯩꯕꯄꯥꯟꯕꯤꯒꯤ ꯑꯣꯏꯕ ꯏꯃꯨꯡ ꯑꯣꯏꯗ꯭ꯔꯕꯁꯨ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯏꯃꯨꯡꯒꯤ ꯃꯔꯤ ꯑꯗꯨ ꯖꯤꯁꯨꯅ ꯁꯦꯝꯒꯠꯄꯤꯔꯝꯕ ꯑꯩꯈꯣꯏꯅ ꯎꯏ ꯃꯗꯨꯗꯒꯤ ꯍꯧꯅ ꯊꯋꯥꯏꯒꯤ ꯃꯔꯤꯗ ꯁꯤꯂꯨꯞ ꯃꯅꯨꯡꯗ ꯂꯩꯅꯒꯗꯕ ꯃꯔꯤ ꯁꯦꯝꯒꯠꯄ ꯑꯗꯨ ꯍꯧꯈꯤ ꯍꯥꯗꯕ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕ ꯁꯦꯜ ꯊꯣꯛꯇꯕꯒꯤ ꯑꯋꯥꯕ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯃꯤꯄꯥꯏꯕ ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯑꯋꯥꯕ ꯑꯁꯤꯗꯤ ꯁꯣꯏꯗꯅ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯊꯦꯡꯅꯔꯒꯅꯤ ꯑꯗꯨꯕు ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯃꯌꯥꯝ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯅ ꯈ꯭ꯔꯣꯁꯇ ꯈꯥꯡꯈꯤꯕ ꯑꯋꯥꯕ ꯑꯗꯨ ꯆꯥꯡꯗꯝꯅꯗꯨꯅ ꯌꯦꯡꯕꯗ ꯀꯔꯤꯁꯨ ꯅꯠꯇꯦ ꯁꯤꯔꯝꯗꯥꯏꯒꯤ ꯈꯝ ꯊꯦꯡꯅ ꯋꯥꯔꯕ ꯐꯥꯎꯕꯗ ꯃꯍꯥꯛꯀꯤ ꯃꯤꯅꯨꯡꯁꯤꯕꯨ ꯃꯤꯁꯤꯡꯗ ꯎꯠꯄꯤꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯃꯇꯝ ꯂꯩ ꯌꯦꯡꯁꯤꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯃꯇꯝ ꯂꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯁꯣꯜꯂꯤ ꯑꯋꯥꯕ ꯃꯇꯝꯗꯁꯨ ꯅꯨꯡꯉꯥꯏꯕ ꯃꯇꯝꯗꯁꯨ ꯑꯇꯣꯞꯄ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡꯒꯤ ꯊꯋꯥꯏꯒꯤ ꯐꯤꯕꯝ ꯑꯃꯁꯨꯡ ꯄꯨꯟꯁꯤ ꯌꯦꯡꯁꯤꯟꯁꯤ ꯍꯥꯏꯖꯕꯒꯤ ꯃꯄꯥꯜꯅ ꯊꯋꯥꯏꯒꯤ ꯐꯤꯕꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯍꯪ ꯍꯪꯕꯒꯤ ꯃꯄꯥꯜꯅ ꯊꯧꯒꯠꯄꯤꯕꯒꯤ ꯃꯄꯥꯜꯅ ꯑꯃꯁꯨꯡ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤ ꯃꯄꯥꯜꯅ ꯑꯗꯨꯒ ꯃꯇꯦꯡ ꯃꯊꯧ ꯇꯥꯔꯤꯕ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯃꯇꯝꯗ ꯍꯔꯥꯎꯅ ꯑꯃꯁꯨꯡ ꯅꯣꯂꯨꯝꯅ ꯂꯧꯁꯤꯟꯖꯁꯤ ꯑꯩꯈꯣꯏꯒꯤꯗꯃꯛ ꯍꯥꯏꯖꯕꯤꯕ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯊꯋꯥꯏꯒꯤ ꯄꯨꯟꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯍꯪ ꯍꯪꯉꯛꯄ ꯈꯨꯗꯤꯡ ꯍꯔꯥꯎꯅ ꯌꯥꯖꯁꯤ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯧꯁꯤꯟꯗꯕ ꯑꯣꯏꯔꯕꯗꯤ ꯖꯤꯁꯨꯒꯤ ꯃꯤꯅꯨꯡꯁꯤꯕꯨ ꯊꯤꯡꯕꯅꯤ ꯑꯃꯁꯨꯡ ꯅꯥꯄꯜꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯍꯤꯡꯂꯤꯕ ꯀꯅꯥꯒꯨꯝꯕ ꯌꯥꯎꯔꯕꯗꯤ ꯄꯨꯛꯅꯤꯡ ꯍꯣꯡꯁꯤ ꯏꯁꯣꯔ ꯈꯪꯗ꯭ꯔꯤꯕ ꯃꯔꯨꯞꯁꯤꯡ ꯑꯃꯁꯨꯡ ꯏꯅꯥꯎꯁꯤꯡ ꯅꯈꯣꯏꯒꯤ ꯄꯥꯞ ꯀꯣꯛꯄꯤꯅꯕ ꯖꯤꯁꯨꯅ ꯅꯈꯣꯏꯗ ꯃꯇꯝ ꯄꯤꯕꯤꯒꯅꯤ ꯃꯍꯥꯛꯀꯤ ꯃꯇꯝ ꯂꯩ ꯅꯈꯣꯏꯒꯤ ꯄꯥꯞꯀꯤꯗꯃꯛꯇꯅꯤ ꯖꯤꯁꯨꯅ ꯈ꯭ꯔꯣꯁꯇ ꯁꯤꯈꯤꯕ ꯑꯗꯨ ꯃꯔꯝ ꯑꯗꯨꯅ ꯖꯤꯁꯨꯕꯨ ꯊꯥꯖꯧ ꯅꯈꯣꯏꯅ ꯄꯨꯛꯅꯤꯡ ꯍꯣꯡꯗꯨꯅ ꯃꯍꯥꯛꯄꯨ ꯀꯟꯕꯤꯕ ꯃꯄꯨ ꯑꯃꯁꯨꯡ ꯄ꯭ꯔꯚꯨ ꯑꯣꯏꯅ ꯍꯥꯏꯗꯣꯛꯇꯨꯅ ꯆꯪꯖꯔꯛꯄ ꯃꯇꯝꯗ ꯖꯤꯁꯨꯅ ꯅꯈꯣꯏꯕꯨ ꯌꯥꯕꯤꯗꯕ ꯇꯧꯔꯣꯏ ꯃꯔꯝꯗꯤ ꯄꯥꯞꯇꯒꯤ ꯄꯨꯛꯅꯤꯡ ꯍꯣꯡꯗꯨꯅ ꯆꯪꯖꯔꯛꯄ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤꯗꯃꯛꯇ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯃꯇꯝ ꯂꯩ